MLA Tarani Thugi Matak Supreme Court Sathariba case September Humda Amuk Leptre Manipur Ge Parliamentary Secretary Tarani Thoi Hapkibagi Matangda Office of Profit Ka Mari Lainana Supreme Court Sathariba case Matang Tha September Gi Chaichat Ahumda Amuk Matam Leptre Haide Case Asigi Aroi Bawayel Ngasi Laukthonganaba Matam Lepkibani Adubu Matam Phangdabadagi Court na Matang Tha September Gi Chaichat Ahumda Amuk Yaithokibani Haide Disqualification की केस मायोकनरीब MLA Tarani Thoi की मनुंगदा नाउरिया पाखंग लाकपा AC की MLA सोइबम सुभाष चंद्र दे हान रिजाइन तौख्रबने हाई कोर्ट ऑफ मणिपुर ना AC असिदा सिट हांगले हाइना मणिपुर लेजिस्लेटिव असेंबली ना थोकिबा बुलेटिन अदु स्टेट तौ हाइबा याखिद्रबने केस मायोकनरीब लेमहौरिबा MLA Tarani Thoi की मनुंगदा केप एंड PD की मिनिस्टर थोक्सोम सत्यव्रता डिप्यूटी स्पीकर कोंखाम रविंद्रो कोंथौजम AC की MLA Dr. Sapam Ranjan Khurai Esigi MLA Laisang Them Susindro Kairau Esigi MLA Laurembam Ramesor Yaure Niyom Chumna Lambi Semdrabade Pung Nifuni Pangi Chakaban Taugani Kemkal Moirang Municipal Council Gi Manung Chana Laiba Moirang Lamkai Dage Moirang Lai Khuren Bitong Paubugi Lambi Niyom Chumna Lambi Pak Sauna Semdrabade Tha Asigi Kuntrama Thoidagi Pung Nifuni Pangi Chakaban Taugani Haina Kege Moirang Kendra Apun Balup Kemkal Gi Secretary Hemam Somi Kantana Pongdorok Le Lupasigi Office ta Pangthokiba Paumi Singa Unabada Wapamasi Pongdokladuna Mahakna Hai Ngarang Lupasina Sinduna Moirang Laikoi Pung Community Hall da Miyam gi Miphamama Pangthoklaba Matungda Laukiba Warep Amagi Matungina Northeast Special Infrastructure Development Nesit Scheme gi Makada Semgadori Balambi Asi Mari Lainaba Authority na Niyom Sumna Semdrabade Moirang Pumbada Chakaban Asi Taunaba Sem Sare Haide Mahak Hai Nesit Scheme gi Makada Semli Balambi Asi meter Taragani Thoi Pakadabani Adubu Hari Balambi Paring Asida Subnagi meter Nipan Khakta Pak Pasu Yauri Haidaduna Lambi Asi State Highway ni Lambi Asi Thanga Kendra Kumbi Kendra Amadi Miyam gi Lifeline su Oiribani Haikhe Pawi Singa Unabaduda Kemkal gi Secretary Ais Somi Kanta Joint Secretary L Boy Publicity Secretary P Ais Siamjai Drafting A Siam Kumar Amadi Executive Member S Boni Sansu Saruk Yakhe Supreme Court ki Just Mapan Hapa Laingak na Haikhre 2027 da Ahanba Nupi Chief Justice Lairagane Supreme Court ki Collegium na Khwaidagi Wangba Wail Sangasige Just Oina Hapnaba Nupi Just Ahum Yauna Mapal gi Maming Thagat Kibadu Laingak na Yaba Pikre Maming Singadu Presidenta Approve ki Damak Thakre Just Singadu August Kuntraga Humdoi da Wasak Lauraba Yai Justice BB Nagaram na Karnataka High Court na Irup Nation asigi Puwari da India ge Ihan Hanbi Nupi Chief Justice oibagi Sanglaba Lambi ama yatlay Supreme Court ki famkaraba Judge singi manungda PS Narasimha su Chief Justice oiraknabagi lambi yatlay Awang phamasi paibada Varda gide ahum suba lawyer ne Justice SM Sikir na Mars 1964 da Supreme Court bench da hagtheng na famkakiba ahanba lawyer ne Mahak 1972 da India ki Chief Justice oikhe Justice Yayu Lalitsu lawyer dagi Supreme Court ki Just oina phamka ki basisu Mathang sahi gi Augusta Potharagada Chief Justice NB Ramani gi matungda Chief Justice oigadori bane Supreme Court ki Just kun manga lairi basi sanction strength di Kuntraga Marini Anu Bajaj Singh wasak laurugane Just amagi phamkaktamak hanglagane Bengal da class 10 gi syllabus Chada Kuntraga manga Hantharagani 2022 da pangthokadaba class 10 board examination singge syllabus masak thokna Hantharagani haina West Bengal Board of Secondary Education na laukthokre Oza singna hai COVID-19 laisana maram oiduna chahi ama hena school ge campus singda class amata tawkhidaba na warep asi laukhibane laibak pokpa numita serolamada board asina hai mathang chahida madhyamik parikya thagadaba class 10 gi mahiroi singidamak subject taret make curriculum chada kuntra dage kuntra ga manga phauba Hantharagani Warep asi board asida affiliate tauba school pumnamaki headmaster sing oza sing amasung mahiroi sing da khangankhre haina cheroladuna phongdokhe Jadwapur da laiba state na salaiba school amage headmaster amana hai campus sing da class sing tauba tokhibana maram oiraga mahiroi sing da khudong chadaba sing mayoknari amasung syllabus pumnamak loisinbada ayamba mahiroi sing gide online class sing matik chaba oide asiguma phibam asida board na yamna Maram chaba warep ama laurakpani haina mahakna phongdokhe Aroibada tabiriba pumnamakpu thagatchari